खंगदबसिंगना फुरगा हालंबा ओइगनी हाइना थाजबा मियोय अनिगी हक्सांग फंगले असिबा हक्सांग अनि अदु ngasi ayu pung 3 makhai rom taba matamda National Highway 37 Imphal Jiri lambi paringi Towson Police Station dagi kilometer ani makhai rom chatlaga laiba New Kaifundai dagi lambi gi nakanda siraga taduna lairamba thengna kibani ngasi ayuk laibak thiba thodok amada electric pole teklakpadagi maina singbada class 6 tamliba mahiroi ama sire atopa angang anina aruba fibamda laikatnari Custom Division gi Anti-Smuggling Unit ki Superintendent ta Luchingba Kangbu amana ngarang Imphal dagi Ziribam tamna chatpa passenger puba winger amadagi sana lalonba mioi ani foreign origin gold biscuit tarka konana pasoi bazar dagi fare Tha asiki taranipan da pangthokiba Inner Manipur Parliamentary Constituency gi Mikhalda Thobal District ki Wangkhem Kendra gi Waithau Mapal LP School Polling Station da vote thadaraba matungda BP stroke torokpadagi laikhidrabi ningthaujam basanti gi mayumda ngarang Chief Minister and Birenna Lusingba mihut kangbu amana chatuna laikhidrabagi imung manungda awaba saruk yakre College of Nursing na sinduna nongmugi oiba blood donation cum awareness camp amang asi Lamphel Parta laiba college asigi conference hall da pangthokre lamdam asigi miyamna blood donate tawba asina kanagumba myoi amagi punsi kalibani haiba wakalonda pibagi hainabi lehaningi haina Directorate of Health Services Manipur gi Additional Director Dr. P. Syamsundarna fongdokre ngasi ayuk pung 3 kunlom taba matamda Odisha amadi Jharkhand mayai oirafna yuha hakre matam adumakta da Jharkhand ga yumlo nariba state singdasu magnitude 4.4 yauna yuha haki adum oinamak thogdok aduda amang ata amadi asok apan gi paudi laikhide Bihar gi Bagalpur district ta chahi nauribi nupi macha ama miyoi kharana molest taunana ba honabada nanthokuna chenbadagi acid attack satharamle chenaba miyoi ama fare Jammu amadi Kashmir ki Baramulla district ki manung chanba Sapore area da Bharat ki lanmina lalhauba ama ngarang numidang nongmaina kaftuna hatkre Sajinaba Facebook account hangduna laisabi amagi mafi thongdaba haksangi kaya sing lo na photo namlaga social media da thagaluba naha ama Muzaffarnagar police na fare